फाजिन्दुना थमलिबसिंग कन्नबा सेक्यूरिटी फोर्स ना ऑपरेशन चथरी फाजिनखिबा मिचम मियाम कन्ननबा सेक्यूरिटी फोर्स ना चिंगी मफम कयादा कॉम्बिंग ऑपरेशन चथबा हौख्रे थादो बैप्टिस्ट चर्च की लुचिंग अहम हाथ्रब मतुंगदा कुकी सिंगना फाजिनखिबा नागागी मिचम तरुकी पुंसी कन्ननबा सेक्यूरिटी फोर्स ना कांगपुपी डिस्ट्रिक्ट के लाइरोन बाइफाइदा ऑपरेशन चथबा लेप्ट्री लानमीगी पर्सनल सिंग अमसुंग पैरामिलिटरी फोर्स सिंगना स्नाइपर डॉग सिजिनादुना चिंखा अमसुंग लोकचब सिंगना थिहुंबगी थबक चथरी अदुबो हौजिक फाउबगी ओइनादि मियोइ तरुक अदुगी लिखुन पुथोकपा ngamdri मरा असिदा कुकी की ऑर्गेनाइजेशन सिंगना नागागी मियोइ तरुक अदु मखोइगी कस्टडीदा लैचे हाइना फोंदुरक्रे मणिपुर बैप्टिस्ट कन्वेंशन काउंसिल ऑफ बैप्टिस्ट चर्चेस इन नॉर्थ ईस्ट इंडिया एशिया पैसिफिक बैप्टिस्ट फेडरेशन अमसुंग बैप्टिस्ट वर्ल्ड अलायंस यावना तोंगान तोंगानबा बैप्टिस्ट क्रिश्चियन एपेक्स बॉडी तारागी लुचिंगबा सिंगना ngasi सेनापतिदा यूनाइटेड नागा काउंसिल नागा पीपल्स ऑर्गेनाइजेशन अमसुंग अतै सिविल सोसाइटी ऑर्गेनाइजेशन सिंगा उनादुना नागा तरुक हौजिक फाउबा थादोरक्तबगी मतंगदा कुपना नैनाख्रे फाजिन्दुना थमलिबसिंग कंडीशन अमदा यावदना थादोरकदबनी हाइना तक्सिलदुना चर्च की लुचिंगबसिंगना हाइकी मारा लेजदबा मिचम फाजिनखिबगी थवुंग अदुना कांगलुप मसेलगी मरक्ता थाजनदबा हेंगतहनबगा लोइनना मिचम यामदा मिपाइबा पोखले अमना अमबु ngakpiduna ingtapa phibam hanjulhanbaga loinana manipur da mahausaगी phibam hanjulhanaba mipum khudingmangna amato oina hotnaminaba mathau tai hainasu church ki luchingbasingna phongdukhi पाउमीसिंगा उन्नबा मदा काउंसिल ऑफ बैप्टिस्ट चर्चेस इन नॉर्थ ईस्ट इंडिया की जनरल सेक्रेटरी रेफरेंड डॉक्टर नामसेंग आर मरकना हाइकी मणिपुर हौजिक ओइरिबा फिबम असिना मिपुम खुदिमा अवाबगी इपाकता इराकना हल्ले मरु ओइना फाजिनख्रबसिंगी इमुंग मनुंगना थेंगनारिबा अवाबसिंग येंगहैदबा फिबम अमा ओइरगले मिपुम खुदिंगमंगना हौकिबा थौदोकसिंग काउथुंगनादुना अमना अमबु ngakpibगा लोइनेना तुंगी मिरोलगी दमक लमदम असिदा इंगतपा फिबम हंजुलहन्नबा होन्नाफम थोई हाइना सुमहांगना फोंदोखी तोंगान तोंगानबा चर्च की लुचिंगबसिंगना लौखलगलिबा थौरांग असिगी मतंगदा मरकना हाई कांगलुफ की खेनब थादोकलगा नागा अमसुंग कुकी फुरुफ की मियोइ सिंगना पुगनिंग फाथबगा लोइनेना महौसागी फिबमदा हंजुलहन्नबा थौरांग लौखतपियु हाइना अपील तौनबा तोंगान तोंगानबा बैप्टिस्ट क्रिश्चियन गे एपेक्स बॉडी सिंगना अखन्नबा थौरांग असि लौखलकपनी अमरोमदा होस्टेस ओइना फाजिन्दुना थमलिबा मिचम सिंगटेकदा कायदना थादोकपिरउ हाइना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स ना थादोरकपा चेरोल अमना अपील तौरकली चेरोल असिना हाई सेंटर अमदि स्टेट लेंगाना अकनबा मियेंग चंगदुना हौजिक फाउबा मफम खंगदना लैरिबा मिचम सिंग अथुबा मतमदा इमुंग मनुंगी मियोइ सिंगदा सिनाबगा लोइनना स्टेट असिदा इंगतपा हंजुलहन्नबा थौरांग लौखतपम थोई हाइरि कुकीना फाखिबा नागा तरुक थादोरकनबा रैली चटख्रे हयेंग वाकत मिफम फमदौरी लैमकोंग आर्मी कैंपतगी इनकनक लैबा लायन बाइफाइदा कुकी मिचम मियामना नमदुना गाड़ी खामलगा फाजिनखिबा नागा सिंग थादोउ हाइबा डिमांड तौरदुना ngasi कौब्रु रेंज लियांगमा वुमेन्स यूनियन ना सिंदुना ngasi मखान विलेज तगी नमदाइलोंग विलेज गेट फाउबा वाकत खोंगचत चटख्रे वाकत खोंगचत अदुदा मखान विलेज ता लैबा एरेस्ट तुइमाइना मरी लैनबा अथॉरिटी गी मियेंग चंगसि लदुना नागा मचा तरुक अदुबु कन्बीनबा अपील तौरकली कुकी सिंगना फाजिलगा थमलिबा नागा सिंग अदु हेक थादोक्ट्रिबा मखै कांगलुप अनि असिगी मरकता उंखनदुना लैरिबसि इंगथौ हाइबा यारोइ मखोइबु कनबा हाइबसि मणिपुर लेंगा की तंगाई फदबा थौदांगनी मरक असिदा नागा वुमेन्स यूनियन ना ngasi थोकिबा नोटिफिकेशन की मतुंग इना मारा लेजदबा नागा मिचम तरुक अदु थादोरकदबनी हाइबा डिमांड तौरदुना हयेंग अयुक पुंग 10 ताबदगी नागा सिंगना नमना ताबा मफम पुमनमक्ता वाकत मिफम फमदुना प्रोटेस्ट तौगनी हाइरि मखोइगी प्रोटेस्ट असिदा डिमांड अनिखक तौगनी डिमांड अमना होस्टेस खुदिमक असोय अंगाम याहोंदना थादोरकदबनी अदुगा अतोपा डिमांड अमदा लाइलोन बाइफे विलेज ता नागा सिंग फाजिनखिबगी थौदोकता चेनबसिंग मिलिटेंट ग्रुप की कैडर सिंग फागदबनी अमसुंग लोगी मतुंग इन्ना थबक लौखतकदबनी पनबा याबदी थीबा खंगदना लैरिबा नुपा तरुक अदुगा फमिनरुबा नुपी सिंग अदुदा मीडिया दा फोंदोरकिबदा मखोइबु लाइलोन बाइफेगी नुपी अमसुंग नुपा खुंजा सिंगना इहान हाना फाबनी अदुगा मखोइबु फाजिनदुना थमलबा तुंगदा खुलाई पाइबा कुकी टेररिस्टिंग कौरगा मखोइदा सिनबनी मरम अदुना लाइलोन बाइफेगी नुपी अमसुंग नुपा सिंग फारगा मखोइना सिनखिबसिंग अदु कना कनादनो हाइबा लोइना मखंगनी मखोइ फारगा पुखिबदा सिंगैबाग अनि अमसुंग योंपाक याउखिबना हलमलगद्रा हाइबगी चिंगनबा लै सीएसओ सिंगना कामजोंग डिस्ट्रिक्ट की मैथा करबा खुलहुंगी खुंजा सिंग उनक्रे एक्सटर्नल एग्रेशन मखा चथबा ngamdanaba IRB थमगदबनी आशंका सार हौकिबा मे तरेता इंडो मेमर बॉर्डर की परिंग द लैरिबा कामजोंग डिस्ट्रिक्ट की नामली वांगली अमसुंग जेट चरो की तुमना मै थारमलबा खुलसिंग अदुगी फिबम ngarang CSO टीम अमना हकथेंगना येंगसेनख्रे खोंगचत अदुगा मरी लैनना मखोइना थेंगनरिबा अवाबसिंग अदुदसु सरुक यामिनाख्रे खोंगचत अदुदा तोंगान तोंगानबा CSO सिंग मिहुत सिंग इंटेलेक्चुअल सिंग तांको लीडर सिंग यावना मरुओइबा मियोइ कयाना सरुक याकी टीम अदुना अवाब तारबा खुलसिंग अदुगी मियामदा रिलीफ मटेरियल सिंग यंथोकी लोइनना थौदो अदुदा अमांगा ताथोकीबा सिंग अदुगी ग्राउंड रिपोर्ट अमसु कलेक्शन तौकी खोंगचत अदुगा मरी लैनना कका थ्रेड सेंटर दा
ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯁꯥꯟ ꯀꯁꯥꯔꯅ ꯍꯥꯏꯈꯤꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯃꯅꯤ, ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯐꯣꯔꯦꯟ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯆꯠꯊꯕ ꯉꯝꯗꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ IRB ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯕꯠꯇꯥꯂꯤꯌꯟ ꯑꯃ ꯊꯝꯒꯗꯕꯅꯤ꯫ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯅꯧꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯕ ꯌꯥꯎꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯦꯇꯦꯛ ꯑꯁꯤ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯑꯃꯨꯀꯣꯒꯤ ꯑꯦꯗꯚꯥꯏꯖꯔ ꯗꯦꯚꯟ ꯁꯔꯃꯅ ꯍꯥꯏꯈꯤꯕꯗ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ KNABꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯁꯤ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞ ꯂꯩꯔꯤꯕ ꯀꯦꯝꯞ ꯃꯌꯥ ꯅꯛꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯂꯩꯔꯤꯕꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯕꯨ ꯉꯥꯛ-ꯁꯦꯟꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯃꯈꯣꯏꯕꯨ ꯉꯥꯛ-ꯁꯦꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯥꯅꯤꯌꯦꯜ ꯂꯝꯀꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯣꯔꯣ ꯈꯨꯜ ꯑꯁꯤ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯥꯒꯥꯒꯤ ꯈꯨꯜ ꯑꯃꯅꯤ꯫ ꯑꯦꯇꯦꯛ ꯑꯁꯤ KNAB ꯑꯃꯁꯨꯡ PDFꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯕ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯡꯂꯤ ꯃꯥꯔꯀꯦꯠꯀꯤ ꯆꯦꯌꯔꯃꯦꯟ ꯑꯌꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯨꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯂꯩꯕꯅ ꯃꯄꯨꯡ ꯐꯥꯅ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯐꯦꯁꯤꯂꯤꯇꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯈꯨꯜ ꯑꯍꯨꯝ ꯑꯁꯤ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯔꯕꯁꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯦ꯫ ꯅꯥꯝꯂꯤ ꯑꯃꯁꯨꯡ ꯆꯣꯔꯣ ꯌꯥꯎꯅ ꯋꯥꯡꯂꯤꯒꯤ ꯖꯒꯥꯁꯤꯡ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ, ꯇꯦꯂꯤꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ, ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤ, ꯈꯨꯜꯁꯤꯡ ꯐꯥꯎꯅꯕ ꯊꯣꯡ ꯌꯥꯎꯅ ꯃꯍꯩꯂꯣꯏꯁꯪꯒꯤ ꯑꯋꯥꯠꯄ ꯀꯌꯥ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯁꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯩꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏꯕꯨ ꯉꯥꯛ-ꯁꯦꯟꯕꯤꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯡꯊꯤꯅ ꯂꯩꯇꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯔꯤ꯫ ꯃꯦ 7ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ KNABꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯈꯨꯜꯁꯤꯡ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯅꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯃꯅꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯌꯦꯛꯅꯕ ꯂꯩꯇꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯈꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯜꯂꯛꯈꯤꯕ ꯀꯨꯀꯤꯁꯤꯡ ꯃꯈꯣꯏꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯆꯪꯖꯐꯝ ꯄꯤꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯗꯦ ꯍꯥꯏꯅ KNABꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯟꯐ꯭ꯂꯤꯛ ꯑꯦꯔꯤꯌꯥꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯅꯥꯒꯥ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯁꯣꯏ-ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯃꯤꯖꯔꯁꯤꯡ ꯄꯥꯏꯈꯠꯄꯤꯌꯨ CNPO꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯗꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯇꯦꯡꯅꯧꯄꯜ, ꯃꯣꯔꯦ, ꯀꯥꯡꯄꯣꯛꯄꯤ, ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯃꯁꯤꯒ ꯅꯛꯅꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯄꯣꯁꯇꯤꯡ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤ ꯑꯁꯣꯏ-ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯧ ꯇꯥꯕ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯃꯤꯖꯔꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯆꯥꯟꯗꯦꯜ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯪ ꯇꯥꯗꯕ, ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯐꯦꯜ ꯑꯣꯏꯕ, ꯏꯟꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯦꯜ ꯑꯣꯏꯕ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯎꯪꯈꯠꯅꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯅ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯀꯌꯥ ꯑꯁꯤꯅ ꯑꯀꯤ-ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯤ꯫ 2024ꯒꯤ ꯑꯣꯛꯇꯣꯕꯔ 38ꯗ ꯃꯣꯔꯦꯒꯤ SDPO ꯆꯤꯡꯊꯥꯝ ꯑꯅꯟꯠ ꯀꯨꯃꯥꯔ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯗ꯭ꯌꯨꯇꯤ ꯃꯅꯨꯡꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯦꯡꯅꯧꯄꯜꯗ ꯄꯨꯂꯤꯁꯀꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯨꯠ ꯇꯧꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯃꯣꯜꯆꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯁꯥꯇꯥꯡ ꯑꯥꯎꯠꯄꯣꯁꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯊꯧ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯥꯔꯝ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯐꯥꯎꯕ ꯑꯁꯤ-ꯑꯅꯥ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯏꯆꯝ ꯆꯝꯕ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯑꯃꯗꯤ ꯍꯦꯟꯅ ꯑꯀꯤꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯄꯕ꯭ꯂꯤꯛ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃꯁꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯎꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯔꯗꯔꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯕꯛ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 21ꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯒꯥꯁꯤꯡꯅ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯊꯕꯛ ꯇꯧꯔꯝꯕ ꯀꯨꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯖꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯥꯒꯥ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯁꯤ ꯑꯁꯣꯏ-ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯃꯊꯧ తాꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯁꯤꯇꯤꯚ ꯖꯣꯟꯁꯤꯡꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯁꯤ ꯑꯁꯣꯏ-ꯑꯉꯥꯝ ꯊꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯗ ꯇꯥꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝꯅ ꯇꯪ ꯇꯥꯕ ꯐꯤꯚꯝ ꯑꯃ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯥꯖꯅꯕ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯨꯗꯛꯇ
ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯖꯒꯥꯁꯤꯡꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯅꯥꯒꯥꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯁꯤ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯡꯗꯣꯛꯈꯤꯅꯕ ꯇꯛꯁꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯁꯥꯒꯤ ꯐꯨꯔꯨꯞ ꯈꯛꯇꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯌꯥꯔꯣꯏ ꯁꯥꯖꯥꯗ ꯕꯨꯌꯥꯃꯌꯨꯝ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯊꯣꯛꯂꯛꯂꯤꯕ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯃꯥꯏꯈ꯭ꯔꯕ ꯃꯉꯝ ꯁꯥꯜꯂꯕ ꯈꯨꯟꯅꯥꯏ ꯑꯃꯒꯨꯝꯅ ꯂꯩꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯛꯇꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯌꯥꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯨꯞ 5ꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯃꯤꯇꯤ ꯑꯣꯟ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯁꯥꯖꯥꯗ ꯕꯨꯌꯥꯃꯌꯨꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯔꯛꯂꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯃꯥꯌꯣꯛꯇ ꯂꯨꯞ 5ꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯂꯤꯂꯣꯡꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯖꯥꯗ ꯕꯨꯌꯥꯃꯌꯨꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯗꯕ ꯌꯥꯔꯣꯏ꯫ ꯁ꯭ꯇꯦꯠ ꯋꯥꯔ ꯆꯠꯊꯔꯝꯕꯗꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯧꯅ ꯊꯣꯛꯂꯛꯂꯤꯕ ꯎꯪꯈꯠꯅꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯂꯦꯛꯇꯤꯚ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯋꯥꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗꯒꯤ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯗ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯕ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ 5ꯒꯤ ꯀꯟꯚꯦꯅꯔꯁꯨ ꯑꯣꯏꯔꯤꯕ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯟꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯤꯕ ꯂꯨꯖꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯁꯨ ꯑꯃꯁꯨꯡ ꯅꯟꯁꯨ ꯒ꯭ꯔꯨꯞꯁꯤꯡꯅ ꯆꯠꯊꯔꯤꯕ ꯀꯥꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯨꯗꯛꯇ ꯂꯦꯞꯍꯟꯗ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ꯫ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ꯫ ꯐꯝꯗ ꯉꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯃꯁꯤꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕ ꯃꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯔꯕ ꯇꯥꯟꯐꯝꯁꯤꯗ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯅꯕ ꯃꯤꯌꯥꯝ ꯊꯣꯛꯄꯤꯔꯛꯂꯣ ꯍꯥꯏꯈꯤ꯫ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯑꯃꯨꯛꯀꯁꯨ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜ ꯂꯤꯇꯔ ꯑꯃꯒꯤ ꯃꯃꯜꯗ ꯉꯁꯤ ꯄꯩꯁꯥ 40 ꯑꯃꯨꯛꯀ ꯍꯦꯟꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯥꯎꯒꯤ ꯃꯃꯜꯗ ꯑꯍꯣꯡꯕ ꯂꯥꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠꯅ ꯆꯂꯥꯏꯕ ꯊꯥꯎꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤ 4 ꯆꯨꯞꯅ ꯊꯥꯎꯒꯤ ꯃꯃꯜꯗ ꯂꯦꯡꯗꯅ ꯊꯝꯂꯨꯔꯕ ꯃꯇꯨꯡ ꯑꯍꯣꯡꯕ ꯑꯁꯤ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯂꯤꯇꯔꯗ ꯄꯩꯁꯥ 40 ꯍꯦꯟꯒꯠꯈꯤꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯗꯦꯜꯂꯤꯗ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯑꯃꯒꯤ ꯃꯃꯜ ꯍꯥꯟꯅ ꯂꯨꯄꯥ 97.77 ꯑꯣꯏꯔꯝꯕ ꯑꯗꯨ ꯅꯧꯅ ꯂꯨꯄꯥ 98.68 ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯗꯤꯖꯜꯒꯤ ꯃꯃꯜꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 91.58 ꯌꯧꯈ꯭ꯔꯦ꯫ ꯉꯁꯤ ꯅꯧꯅ ꯍꯦꯟꯒꯠꯈꯤꯕ ꯄꯩꯁꯥ 90 ꯑꯁꯤ ꯍꯧꯈꯤꯕ ꯏꯔꯥꯡ ꯅꯨꯃꯤꯠꯇ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯃꯃꯜꯗ ꯂꯨꯄꯥ 3 ꯍꯦꯟꯒꯠꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯄ ꯈꯣꯡꯊꯥꯡꯅꯤ꯫ माꯂꯦꯝꯒꯤ ꯑꯣꯏꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯃꯃꯜꯗ ꯌꯥꯡꯅ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯏꯔꯥꯟ ꯂꯩꯕꯥꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯔꯥꯡꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯎꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯨꯒꯤ ꯄꯣꯠꯂꯨꯝ ꯈꯔ ꯀꯟꯖꯨꯃꯔꯁꯤꯡꯅ ꯐꯪꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯊꯥꯎꯒꯤ ꯃꯃꯜꯗ ꯄꯩꯁꯥ 90 ꯍꯦꯟꯒꯠꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯜꯂꯤꯀꯥꯔꯖꯨꯟ ꯈꯥꯔꯒꯦꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯄ ꯑꯃꯗ ꯃꯣꯗꯤ ꯂꯩꯉꯥꯛꯅ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯈꯤꯕ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯤ꯫ ꯂꯩꯉꯥꯛꯇ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯤꯌꯥꯝꯗ ꯊꯥꯎ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯗꯅꯕ ꯑꯃꯗꯤ ꯁꯦꯜ ꯇꯨꯡꯁꯤꯟꯅꯕ ꯋꯥꯐꯝ ꯀꯌꯥ ꯉꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯄꯣꯠꯂꯨꯝ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯀꯣꯛꯊꯛꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯂꯨꯠ ꯇꯧꯕ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯟꯗꯥꯅꯤꯕꯨ ꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯃꯣꯗꯤꯒꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ ꯃꯣꯗꯦꯜꯅꯤ꯫ ꯊꯥꯎꯒꯤ ꯃꯃꯜ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯤꯔꯛ ꯍꯦꯟꯒꯠꯈꯤꯕ ꯑꯁꯤꯅ ꯂꯥꯏꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯁꯦꯟ ꯗꯤꯒꯣꯒꯤ ꯃꯣꯛꯁꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯤꯑꯣꯏ 5 ꯁꯤꯔꯦ꯫ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯂꯩꯕ ꯏꯁꯂꯥꯃꯤꯛ ꯁꯦꯟꯇꯔ ꯑꯣꯐ ꯁꯦꯟ ꯗꯤꯒꯣꯗ ꯃꯤꯑꯣꯏ 2ꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 5 ꯁꯤꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯟ ꯗꯤꯒꯣ ꯀꯥꯎꯟꯇꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯁꯂꯥꯃꯤꯛ ꯁꯦꯟꯇꯔ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈꯤ꯫ ꯏꯁꯂꯥꯃꯤꯛ ꯁꯦꯟꯇꯔꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯃꯍꯩꯂꯣꯏꯁꯪ ꯑꯃꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯃꯤꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯧꯗ꯭ꯔꯤ꯫ ꯃꯣꯛꯁꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕ ꯃꯁꯥꯒꯤ ꯆꯍꯤ 18 ꯑꯃꯗꯤ 17 ꯁꯨꯔꯕ ꯃꯤꯑꯣꯏ 2ꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯁꯦꯟ ꯗꯤꯒꯣꯒꯤ ꯄꯨꯂꯤꯁ ꯆꯤꯐ ꯁ꯭ꯀꯣꯠ ꯋꯥꯜꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯇꯦꯡ ꯄꯥꯡꯍꯟꯅꯕ FBIꯒꯤ ꯑꯦꯖꯦꯟꯠꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯈꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯏꯁꯂꯥꯃꯤꯛ ꯁꯦꯟꯇꯔꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯣ ꯍꯥꯏꯕ
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫